ꯑꯩꯈꯣꯏꯁꯦ ꯄꯨꯟꯅꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯐꯥꯝꯁꯤꯒ ꯃꯗꯨꯒꯩꯗꯨꯒ ꯄꯥꯟ ꯃꯈꯣꯡ ꯌꯥꯜꯂꯨꯁꯦꯅ ꯆꯠꯂꯤꯕ ꯄꯥꯟ ꯃꯈꯣꯡꯁꯦ ꯁꯣꯝꯅ ꯈꯣꯠꯇꯅ ꯃꯗꯨꯒ ꯂꯩꯔꯒ ꯂꯣꯏꯔꯒ ꯑꯗꯨꯒꯩꯗꯨꯒ ꯊꯣꯛꯂꯛꯑꯒ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯅ ꯁꯝꯕꯟ ꯃꯌꯥꯗꯨꯒ ꯏꯪꯒꯣꯟꯁꯦ ꯎꯆꯨꯛꯁꯦ ꯑꯃ ꯅꯣꯝꯃꯤꯅꯦ ꯈꯣꯠꯂꯤꯅꯦ ꯑꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯟ ꯆꯪꯉꯅꯤ ꯈꯣꯠꯀꯅꯤ ꯇꯧꯔꯒ ꯃꯥꯅ ꯑꯗꯨꯒꯩꯗꯨꯒ ꯅꯣꯝꯃꯒ ꯃꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯊꯣꯔꯛꯄꯁꯤꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯌꯦꯡ ꯇꯧꯔꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯁꯤꯗꯤ ꯒꯥꯔꯤꯁꯦ ꯊꯧꯒꯠꯂꯒ ꯂꯥꯛꯑꯕ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯁꯤꯒ ꯒꯥꯔꯤ ꯑꯃꯁꯨ ꯂꯩꯅꯦ ꯃꯤ ꯈꯔꯁꯨ ꯁꯤꯒꯩꯁꯤꯒ ꯐꯝꯃꯒ ꯂꯩꯅꯦ ꯑꯗꯨ ꯅꯄꯥꯗꯨꯕꯨ ꯂꯥꯛꯑꯖꯥꯠꯂꯥ ꯀꯔꯤꯅꯣꯅꯦ ꯂꯥꯛꯄꯗꯤ ꯎꯗꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯇꯧꯔꯒ ꯑꯗꯨꯝ ꯊꯧꯗꯅ ꯑꯗꯨꯝ ꯊꯧꯙꯗꯅ ꯍꯥꯏꯐꯦꯠ ꯀꯨꯝꯊꯔ ꯌꯨꯝ ꯌꯧꯅꯤꯡ ꯌꯧꯃꯥꯡ ꯇꯧꯗꯨꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯅ ꯐꯣꯟꯁꯦ ꯇꯧꯔꯛꯑꯦꯕ ꯃꯄꯥꯒꯤ ꯐꯣꯟꯁꯦ ꯑꯩꯅ ꯑꯗꯨꯝ ꯇꯧꯕꯁꯤꯒ ꯏꯁ ꯅꯄꯥꯗꯨꯕꯨ ꯉꯥꯏꯈꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯅ ꯇꯧꯔꯛꯏꯅꯦ ꯍꯥꯎ ꯀꯥꯡꯕꯨꯅꯒ ꯐꯥꯈ꯭ꯔ ꯖꯥꯠꯂꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯒꯥꯔꯤ ꯐꯝꯅ ꯂꯩꯍꯧꯔꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯅꯕꯨ ꯆꯤꯡꯈꯠꯄꯤꯈ꯭ꯔ ꯖꯥꯠꯂꯥ ꯀꯗꯧꯔꯤꯖꯥꯠꯅꯣꯅꯦ ꯅꯅꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯆꯠꯁꯤꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯊꯧꯗꯣꯛꯑꯒ ꯒꯥꯔꯤꯁꯦ ꯑꯃꯨꯛꯀ ꯃꯆꯥꯅꯤꯄꯥꯁꯤꯅ ꯊꯤꯕ ꯂꯥꯛꯑꯦꯕ ꯑꯗꯨꯒꯩꯗꯨꯒ ꯏꯃꯥ ꯒꯥꯔꯤꯗꯤ ꯂꯩ ꯚꯥꯏ ꯁꯦꯟꯇꯔ ꯂꯩ ꯑꯗꯨꯗꯨꯒ ꯃꯗꯨ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨ ꯄꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯥ ꯆꯤꯡꯍꯠꯅ ꯄꯨꯡꯅ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯍꯥꯏꯅ ꯑꯗꯨꯒꯩꯗꯨꯒ ꯃꯥꯅ ꯊꯨꯅ ꯂꯥꯛꯎ ꯏꯃꯥ ꯅꯪ ꯏ ꯄꯨꯔ ꯊꯨꯅ ꯂꯥꯛꯎ ꯄꯥꯗꯣ ꯄꯨꯈꯤꯕ ꯃꯥꯜꯂꯦꯅ ꯑꯗꯨꯒꯩꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯄꯗꯤ ꯑꯩꯅ ꯃꯤꯁꯤ ꯀꯣꯏꯈꯣꯝ ꯈꯣꯝꯃꯒ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯃꯥꯗꯣ ꯁꯦꯟꯇꯔꯅ ꯒꯥꯔꯤꯒ ꯂꯩꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯆꯠꯁꯤ ꯃꯌꯥꯝ ꯍꯥꯏꯅ ꯇꯧꯅ ꯑꯗꯨꯒꯩꯗꯨꯒ ꯑꯗꯨꯝ ꯁꯤꯕ ꯂꯥꯛꯄꯅ ꯒꯥꯔꯤꯒ ꯁꯦꯟꯇꯔꯒ ꯂꯩꯔꯝꯃꯤꯅꯦ